पाउजेल पाउचेदगी लखचरी मिसम hatpa yaona thoudok kayada chennabaKUKI militant ahom nongmai ka konana fare pathokchari मिसम द म्यूट मिनई सथबा अमदि मिहात मिपुन के thoudok kayada chennabaKUKI militant ahom security force na khulai ga konana fare hairi पुलिस तगी फंग पाउदा ngasi ayuk pung 8 makhai rom taba matamda CRPF Assam Rifles amasung State Force ke apunba team amana Kangpokpi district ki New Kaithel Manbi police station na konba Hengjol Kuki khulda thiba homba gi thabak chathaki maduda Kuki militant ahom phaba makhal gi khulai singa kona na phabangam ki bani hairi hojimaki oina faraba Kuki militant ahom madu gi sapchaba masak maming khangmangamdri adu moinamak faraba Kuki militant ahom maduda gi AK series ki rifles ahom AK series ki magazine tarit insas rifle ki magazine ama walkie talkie set ama yamlaba nongmai maru sing amasung lanmi gi phijol sing yauri nakalamoromda mafam adugi nupi singna thomjilaktuna Kuki militant ahom adu phaba yaroi haina irang horakpadagi security force na tiar gas cell sing kaptuna tan khaina ba honaki maduda nupi ani aso apannangki phagalaba polam sing aduga loinana makha taba ain ge oiba thabak laukhanaba manak nakpa police station da sinnakhre hairi nakalamoromda security force na Surachandpur district ta sathakiba operation da yamlaba khusu kulai sing phagat pangam khre phagalaba khulai sing adudi local mate sohumga ahom rifle lama single barrel rifle ani local mate trani thoi borama point kuntrani thoi gi country mate pistol ani pompi bomb taret handmade explosive bomb manga gunpowder khara detonator manga 12 bore gi empty cartridge kulham doi fuseware khara walkie talkie set taruk rifle sling ani bulletproof jacket ahom iron plate ani combat dress ani hunting suit pair ama jungle boot ani torchlight ani mobile charger taruk west bell ama pcap ama extension cord ama yauri polam singadu police ta sinnakhre Kuki NPG bam Tamenglong gi secretary Seja Thang Khongsai gi yum sakhangdaba singna mai tharamle pawnil khon pause de gilochari pathokchari Kuki NPG bam Tamenglong gi secretary Seja Thang Khongsai nongalamdai da sakhangdaba singna mai thaduna amanga ta thokalamle hairi Manipur da thokliba lan asida saitheng phangdana santi oina lairakhiba Jiribam district ta haukiba jun thada Kuki militant singna mioi ama tamthina hat khebagi thoudok tagi yum mai thaba nongmai kapagi thoudok thoktuna anoba lanbung ama oirakhibani ngasi nongalamdai pung 2:39 rom tarakpa adwaida Phaiton khulda leiba Kuki NPG bam Tamenglong gi secretary Seja Thang Khongsai gi yum masak khangdaba singna mai thadok lamle haiba khanglakpani hairi masigi matangda secretary Seja Thang Khongsai na thadorokpa paugi video amagi matung inna mahaki yum mai tharambagi thodok asi ngaranga tharaga anirak sure hairi yum aduda leiba gari yauna pot chai kaya maina chakre asumna aikoi masel nungsinadana ba kayam kuina leikhigani Manipur gi miyam maru oina Jiribam gi miyamna aikoi punna nungsinana laiminabana faroidra hainasu phongdorokli yumasi kanana karigidamakta mai tharambano haibagi chapchaba hojik phawbagi oina khangmangamdri hairi makhataba paudu kanglai pakhimera pauche de gilkhosari Kuki singna mai thadokhraba sugnu gi yum singda ahing phawba konchak thibagi thabak chathaba mioi sing phagat khre Manipur da tholiba sahi ama helaba kanglup ani gi irang asina khwaidagi hena sokhalaba mafam ama oiriba Kaksing district ki manung channa sugnu amadi serauda leiba khunja sing hojik chaningai thakningai amadi supam nompham leitabadagi yamna sauna awaba mayoknare maduna Kuki terrorist singna yum mai thadokhraba sugnu amadi serauda leiba yum singda numidangi matam phawba yauna konchak thiduna sel kharadang oirabasu phangnaba honabagi thabak paksanna hojik chathabada sugnuda leiriba security gi kangbuna fazilure hairi pawasina hai sugnu amadi serauda leiba thabak supam nompham leitraba khunja singna konchak thibagi thabak asi ahing nongyai fawba achouba gari sing sizinaduna chathai makoina mai thadokhraba yum sing aduda leihoba jingadagi hauraga kurfu korfan yotek thangtek na singba khombagi thabak chathai adudagi phanglakpa polam sing adu gari singda haptuna puraklaga yonbagi thabak chathaduna sel phangnaba honai ahing nongyai fawba konchak thibagi thabak chatharakpa asida security gi kangbuna operation chathaba matamda thabak aduda yauramba nupa amasung nupi sing ngarang numidang pulap phagatki phagatpada yawba nupi sing
adudi khudakta adumak thadorakhi aduga nupasing adudi ahing ama thamlaba matungda nongalaga tekta kaidana thadorakhi hairi security personnel singi mafamdagi phajinkiba myoi singda khangalaki hairibadi sapam nompham khangdabadagi sel phangnaba konchak thibagi thabak chatharabasu nungthilgi matamda taw numidangi matamda tawganu masina makhoina sugunu amadi seraugi akoibada leiriba prajamyam ngak senbagi thabak chathabada yamna sauna akaiba pokhalle haiba wafamsu phongdorakhi hairi